ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯈꯨꯜ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯍꯟꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯟꯕꯤꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯃꯟꯕꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯑꯇꯣꯞꯄ ꯈꯨꯟꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯀꯣꯏꯅꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯍꯟꯕꯤ ꯂꯨꯝꯅꯔꯤꯉꯩꯗ꯫ ꯑꯗꯨꯕꯨ ꯑꯍꯟꯕꯤꯒꯨꯝꯅ ꯐꯖꯕꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯂꯩꯁꯥꯕꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤ꯫ ꯅꯣꯡꯃ ꯑꯍꯟꯕꯤꯗꯨ ꯈꯨꯜꯒꯤ ꯎ ꯁꯨꯕ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯥꯒꯤ ꯐꯤꯁꯥꯀꯣꯟ ꯑꯃ ꯊꯨꯅ ꯁꯥꯕꯤꯅꯕ ꯁꯤꯡꯂꯝꯃꯤ꯫ ꯑꯍꯟꯕꯤꯗꯨ ꯐꯤ ꯁꯥꯕ ꯍꯧꯈꯤꯗꯧꯔꯤ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯍꯟꯕꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯃꯥꯅ ꯁꯥꯕ ꯐꯤ ꯉꯥꯛꯇ ꯁꯤꯠꯈ꯭ꯔꯅꯤ ꯈꯟꯅꯕꯗ ꯄꯥꯈꯠꯆꯔꯤꯅꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨ꯫ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯉꯧꯕꯤꯗ "ꯀꯃꯥꯏ ꯇꯧꯅꯤ ꯉꯧꯕꯤ? ꯑꯍꯟꯕꯤꯅ ꯐꯤ ꯁꯥꯒꯠꯂꯛꯂꯕꯗꯤ ꯇꯥꯕꯨ ꯈꯨꯜꯗꯤ ꯐꯤꯁꯤꯡꯁꯤꯗꯤ ꯃꯉꯣꯟꯗꯒꯤ ꯂꯣꯏꯅ ꯂꯧꯈ꯭ꯔꯅꯤ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯐꯤ ꯂꯂꯣꯟꯕ ꯄꯥꯈꯪꯁꯤꯡꯁꯤꯗꯤ ꯅꯨꯄꯤ ꯐꯖꯕ ꯈꯜꯂꯒ ꯐꯤ ꯂꯩꯕꯅꯤꯗꯣ꯫ ꯏꯇꯥ, ꯃꯥꯅ ꯁꯛ ꯐꯖꯕ ꯍꯦꯜꯂꯁꯨ ꯐꯤ ꯐꯖꯕꯗꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥ?" ꯑꯍꯟꯕꯤꯒꯤ ꯈꯨꯜꯗ ꯕꯨꯀꯨꯜ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯂꯩ꯫ ꯕꯨꯀꯨꯜꯗꯨ ꯐꯤ ꯂꯂꯣꯟꯕ ꯅꯨꯄꯥꯅꯤ꯫ ꯃꯥꯕꯨꯅꯤ ꯃꯦꯝꯇꯣꯟꯒ ꯉꯧꯕꯤꯒꯅ ꯐꯤ ꯂꯂꯣꯟꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯗꯣ꯫ ꯕꯨꯀꯨꯜꯗꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯇꯕꯥꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯐꯤ ꯃꯁꯤꯡ ꯊꯤꯔꯤ꯫ ꯇꯕꯥꯕꯤꯅ ꯕꯨꯀꯨꯜꯗ "ꯃꯔꯨ ꯑꯣꯏꯅ ꯐꯤ ꯃꯁꯛ ꯐꯖꯕ ꯃꯄꯥꯡꯒꯜ ꯀꯟꯕꯁꯤꯅꯤ ꯄꯥꯝꯅꯔꯤꯁꯤ ꯇꯥꯗ꯫ ꯃꯃꯜꯁꯨ ꯌꯥꯝ ꯇꯥꯅ ꯑꯗꯨꯝ ꯊꯥꯗꯣꯛꯄꯅꯤ ꯑꯩꯗꯤ." "ꯃꯥꯅꯤ ꯃꯥꯅꯤ. ꯑꯗꯣ ꯏꯆꯜ ꯅꯪꯒꯤ ꯐꯤꯁꯦ ꯃꯁꯤꯡ ꯀꯌꯥꯅꯣ? ꯐꯤ ꯌꯥꯝꯃꯗꯤ ꯈꯨꯜꯁꯤꯗ ꯃꯦꯂꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯌꯥꯏꯗꯅ." "ꯃꯦꯂꯥ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯇꯥꯗ?" "ꯃꯦꯂꯥ ꯍꯥꯏꯕꯗꯤ ꯈꯨꯠ ꯁꯥ ꯍꯩꯕꯁꯤꯡꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝ ꯑꯃꯅꯤ ꯆ." "ꯑꯗꯨꯗꯤ ꯇꯥꯗ, ꯃꯦꯂꯥ ꯍꯥꯏꯗ꯭ꯔꯁꯨ ꯃꯤꯒꯤ ꯃꯔꯣꯜ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯏꯔꯣꯜꯗ ꯍꯥꯏꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ." "ꯏꯔꯣꯜꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯀꯩꯅꯣ." "ꯃꯤꯒꯤ ꯃꯔꯣꯜ ꯁꯤꯖꯤꯟꯅꯔꯒꯅ ꯂꯣꯟ ꯐꯥꯎꯅꯕꯒꯨꯝ ꯇꯧꯏꯅꯦ ꯑꯩꯈꯣꯏꯁꯦ ꯏꯆꯜ꯫ ꯇꯁꯦꯡꯅ ꯌꯥꯝꯅ ꯇꯣꯟꯕ ꯐꯨꯔꯨꯞꯅꯦ ꯑꯩꯈꯣꯏꯁꯤꯁꯨ꯫ ꯋꯥꯔꯤꯁꯦ ꯀꯣꯏꯊꯣꯛꯇ꯭ꯔꯤꯉꯩ ꯐꯤꯁꯦ ꯃꯁꯤꯡ ꯑꯃꯨꯛꯇ ꯊꯤꯗꯣꯛꯁꯤꯁꯦ." "ꯇꯥꯗ, ꯐꯤꯁꯦ 100ꯗꯤ ꯁꯨꯔꯝꯗꯧꯕ ꯃꯥꯟꯗꯦ. 30-40 ꯈꯔ ꯍꯦꯜꯂꯝꯃꯅꯤ." "ꯇꯕꯥꯕꯤ, ꯅꯪꯒꯤ ꯐꯤꯁꯦ ꯌꯥꯝꯗꯦ ꯍꯟꯗꯛꯇꯤ. ꯑꯇꯣꯞꯄꯗꯤ ꯈꯔꯁꯨ ꯈꯣꯝꯗ ꯌꯥꯔꯣꯏ." ꯇꯕꯥꯕꯤꯗꯨ ꯄꯥꯈꯠꯅ "ꯀꯅꯥꯗꯒꯤ ꯈꯣꯝꯗꯧꯔꯤꯅꯣ ꯇꯥꯗ? ꯂꯩꯀꯥꯏ ꯈꯨꯜꯁꯤꯗ ꯐꯤ ꯁꯥꯕ ꯂꯩꯔꯤꯕꯁꯤꯗꯤ. ꯑꯩꯗꯤ ꯐꯤ ꯃꯁꯤꯡ 200 ꯁꯨꯗꯕ ꯌꯥꯗꯦ. ꯃꯁꯤꯡ ꯍꯦꯜꯂꯤꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯀꯥꯟꯅꯔꯤꯕꯅꯤꯅꯦ." ꯇꯕꯥꯕꯤꯗꯨ ꯋꯥ ꯉꯥꯡꯗꯦ꯫ ꯃꯔꯝꯗꯤ ꯕꯨꯀꯨꯜꯅ ꯃꯥꯒꯤ ꯐꯤ ꯂꯧꯕꯅꯤꯅ ꯃꯔꯩ ꯇꯧꯕ ꯌꯥꯗꯦ꯫ ꯕꯨꯀꯨꯜꯗ ꯆꯠꯈ꯭ꯔꯦ꯫ ꯇꯕꯥꯕꯤꯗꯨ ꯃꯌꯨꯝꯗ ꯃꯇꯣꯝꯇ꯫ "ꯊꯥ ꯑꯃꯗ ꯐꯤ 100 ꯀꯅꯥꯅ ꯁꯥꯕ ꯉꯝꯒꯗꯣꯏꯅꯣ ꯇꯥꯗ? ꯃꯥꯅ ꯐꯤ ꯂꯧꯗꯣꯏꯁꯦ ꯀꯅꯥꯗꯒꯤ ꯑꯣꯏꯗꯣꯏꯖꯥꯠꯅꯣ?" ꯁꯣꯝꯗ ꯉꯁꯥꯏꯒꯤ ꯕꯨꯀꯨꯜꯒꯤꯗꯨꯗꯤ ꯇꯕꯥꯕꯤꯗ ꯃꯔꯩ ꯇꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯔꯝꯗꯤ ꯈꯨꯜꯗ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤꯅꯤ ꯍꯥꯏꯔꯤꯕꯤ ꯑꯍꯟꯕꯤꯅ ꯐꯤ ꯁꯥꯕ ꯍꯧꯕꯒꯤ ꯄꯥꯎ ꯇꯥꯕꯗꯨꯗ ꯕꯨꯀꯨꯜꯗꯨ ꯑꯍꯟꯕꯤꯗꯒꯤ ꯐꯤ ꯂꯧꯕ ꯌꯥꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯕꯨꯀꯨꯜꯗꯨ ꯑꯍꯟꯕꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯕꯨꯀꯨꯜꯗꯨ ꯑꯍꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯁꯨ ꯈꯨꯜ ꯑꯁꯤꯗ ꯐꯤ ꯂꯂꯣꯟꯕꯗ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛꯁꯨ ꯂꯦꯝꯕ ꯁꯥꯔꯤꯕꯅꯤ ꯃꯥꯒꯤꯗꯨ꯫ ꯕꯨꯀꯨꯜꯗ ꯐꯤꯁꯥꯀꯣꯜ ꯁꯥꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯉꯤ꯫ ꯐꯤꯁꯥꯀꯣꯜ ꯁꯥꯕ ꯅꯨꯄꯥꯗꯨꯒ ꯕꯨꯀꯨꯜꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯎ ꯁꯨꯕ ꯕꯤꯖꯣꯏꯅ "ꯏꯕꯨꯡꯉꯣ, ꯐꯤ ꯂꯧꯕ ꯇꯣꯛꯈꯣ. ꯑꯍꯟꯕꯤꯗꯣ ꯀꯣꯏꯒꯦ ꯀꯣꯏꯁꯤꯜꯂꯨ. ꯑꯩꯅ ꯅꯨꯄꯤ 3ꯒ ꯂꯣꯜꯂꯝꯗ꯭ꯔꯗꯤ ꯑꯍꯟꯕꯤꯗꯣ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯂꯧꯒꯗꯝ." "ꯇꯥꯗ, ꯑꯩꯗꯤ ꯐꯤꯁꯦ ꯃꯉꯣꯟꯗꯒꯤ ꯑꯌꯥꯝꯕ ꯂꯧꯔꯒꯦ ꯈꯜꯂꯤ. ꯃꯥꯒꯤ ꯁꯪꯒꯣꯏꯒ ꯂꯩꯕ ꯖꯥꯠꯂꯣ? ꯁꯪꯒꯣꯏꯒ ꯂꯩꯔꯗꯤ ꯃꯥꯒꯤꯗ ꯐꯤꯁꯥꯀꯣꯜ ꯑꯆꯧꯕ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯧꯁꯤꯡ ꯃꯥꯒꯤꯗ ꯐꯤ ꯂꯣꯏꯅ ꯁꯥꯍꯜꯂꯅꯤ. ꯑꯇꯩꯁꯨ ꯊꯕꯛ ꯄꯤꯕ ꯑꯣꯏꯅ. ꯃꯥꯒ ꯑꯩꯒ ꯃꯔꯤꯁꯨ ꯅꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯁꯦꯝꯍꯧꯕ." "ꯌꯥꯝ ꯀꯣꯏꯊꯣꯛꯅꯔꯅꯨ ꯕꯨꯀꯨꯜ, ꯊꯕꯛ ꯁꯤꯠꯅꯕꯅꯤ. ꯁꯝꯅ ꯃꯉꯣꯟꯗꯒꯤ ꯐꯤꯗꯣ ꯑꯗꯨꯝ ꯂꯧꯔꯣ." "ꯑꯩꯒꯤ ꯋꯥ ꯍꯦꯛꯇ ꯀꯣꯏꯊꯣꯛꯄꯤꯁꯦ ꯑꯃꯨꯛ ꯇꯧꯔꯦ ꯇꯥꯗ. ꯐꯔꯦ, ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨ ꯇꯥꯗ. ꯑꯩꯅ ꯍꯦꯛꯇ ꯆꯪꯕꯁꯦ ꯂꯦꯝꯗ꯭ꯔꯦ." ꯕꯨꯀꯨꯜꯗ ꯕꯤꯖꯣꯏꯒ ꯂꯣꯏꯅꯅ ꯑꯍꯟꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯟꯕꯤꯅ ꯕꯨꯀꯨꯜꯗ "ꯏꯕꯨꯡ, ꯊꯥ ꯑꯃꯗ ꯐꯤ 100 ꯁꯥꯕꯗꯤ ꯉꯝꯃꯣꯏꯌꯦ." ꯕꯨꯀꯨꯜꯅ "ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ? ꯑꯩꯗꯤ ꯋꯥꯈꯜ ꯆꯥꯎꯕ ꯅꯕꯨꯡꯅꯤ. ꯐꯤꯒꯤ ꯃꯦꯂꯥꯒ ꯇꯧꯒꯦ ꯈꯜꯂꯤꯕꯅꯤ. ꯏꯔꯝꯗꯝꯁꯤꯗ ꯁꯦꯠꯅ ꯏꯅꯔꯤꯕ ꯐꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒꯦ ꯊꯧꯔꯥꯡꯂꯤꯕꯅꯤ ꯑꯩꯗꯤ. ꯉꯝꯖꯔꯒꯗꯤ
ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯌꯣꯜꯂꯒꯦ ꯈꯜꯂꯤꯕꯅꯤ ꯑꯍꯟꯕꯤꯗꯣ ꯕꯣꯀꯨꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯅꯤꯡꯕ ꯁꯥꯔꯒ ꯅꯣꯛꯏ ꯕꯤꯖꯣꯏꯅ ꯕꯣꯀꯨꯜ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯐꯤ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯥꯟꯅ ꯇꯧꯈꯤꯁꯤ ꯏꯕꯦꯝꯃ ꯅꯪꯅ ꯐꯤꯗꯣ ꯂꯣꯏꯅ ꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯅ ꯑꯉꯥꯡ 3 ꯑꯃꯒ ꯄꯤꯔꯒꯦ ꯑꯩꯅ ꯑꯉꯥꯡ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯇꯥ ꯉꯥꯛꯇꯅꯤ ꯕꯤꯖꯣꯏꯗꯣ ꯃꯇꯣꯝꯇ ꯑꯩꯅ ꯂꯣꯟꯅ ꯀꯣꯏꯔꯝꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤ 3 ꯂꯣꯟꯕꯒꯤ ꯂꯧꯕ ꯌꯥꯗꯕꯅꯤ ꯃꯁꯛꯇꯤ ꯂꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤꯅꯤ ꯑꯩꯒꯤꯗ ꯐꯤꯁꯥꯀꯣꯜ ꯆꯟꯕ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯌꯥꯏꯌꯦ ꯇꯥꯗ ꯑꯩꯈꯣꯏ 4-5ꯅ ꯁꯥꯔꯕꯗꯤ ꯄꯤꯕ ꯉꯝꯕꯁꯨ ꯌꯥꯏꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯉꯥꯡꯁꯤꯡꯗꯣ ꯍꯥꯏꯍꯜꯂꯨꯔꯒꯦ ꯕꯤꯖꯣꯏꯒꯤ ꯌꯨꯝꯗꯅꯤ ꯕꯤꯖꯣꯏꯒꯤ ꯅꯨꯄꯤ 3ꯗꯨꯒ ꯕꯤꯖꯣꯏ ꯃꯇꯣꯝꯇꯒ ꯂꯥꯎꯅꯔꯤ ꯕꯤꯖꯣꯏꯅ ꯍꯩ ꯁꯣꯅꯣꯆꯨꯕꯤ 3 ꯑꯩ ꯐꯤ ꯁꯥꯕ ꯌꯥꯎꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯕꯣꯀꯨꯜꯒꯤꯅꯤꯅꯦ ꯑꯗꯨꯒ ꯐꯤ ꯁꯥꯕ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ ꯃꯈꯩ ꯑꯩꯁꯨ ꯐꯤꯁꯥꯀꯣꯜ ꯁꯥꯕꯗ ꯊꯕꯛ ꯆꯤꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯁꯣꯅꯣꯆꯨꯕꯤꯖꯥ ꯕꯤꯖꯣꯏꯒꯤ ꯅꯨꯄꯤ ꯌꯥꯏꯃꯅ ꯅꯨꯄꯥ ꯅꯪ ꯑꯁꯤꯗꯤ ꯅꯀꯣꯛ ꯁꯣꯏꯗꯅ ꯊꯨꯒꯥꯏꯔꯅꯤꯍꯦ ꯅꯪꯒ ꯕꯣꯀꯨꯜꯒ ꯂꯣꯏꯅꯕ ꯌꯥꯔꯣꯏ ꯁꯤꯗ ꯐꯤꯁꯥꯀꯣꯜ ꯁꯤꯡꯕꯗꯤ ꯌꯥꯅꯤ ꯂꯩꯕꯁꯨ ꯌꯥꯅꯤ ꯑꯗꯨꯕꯨ ꯕꯣꯀꯨꯜꯒ ꯂꯣꯏꯅ ꯇꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯃꯇꯨ ꯊꯤꯕ ꯌꯥꯔꯕ ꯃꯥꯅ ꯐꯤ ꯂꯂꯣꯜꯂꯒ ꯑꯉꯥꯡ ꯃꯆꯥ ꯂꯨꯝ ꯂꯩꯗꯅ ꯅꯨꯄꯤ ꯑꯍꯟꯅ ꯅꯪ ꯍꯟꯗꯛꯀ ꯅꯨꯄꯤ ꯀꯣꯛ ꯍꯦꯛ ꯇꯥꯕꯗ ꯅꯉꯛꯇꯣ ꯀꯛꯊꯠꯂꯦ ꯈꯪꯉꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯏꯆꯦ ꯑꯗꯨꯗꯤ ꯀꯤꯌꯦ ꯊꯥꯡꯅ ꯑꯣꯏꯅ ꯊꯤꯜꯂꯒ ꯍꯥꯠꯁꯦ ꯕꯤꯖꯣꯏꯗꯣ ꯃꯇꯣꯝꯇ ꯑꯣꯟꯊꯣꯛꯅ ꯀꯤꯔꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩ ꯅꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯩ ꯕꯣꯀꯨꯜꯒ ꯋꯥꯔꯤ ꯁꯥꯔꯒ ꯅꯨꯄꯤ ꯄꯨꯊꯣꯛꯄꯗꯣ ꯉꯝꯂꯔꯣꯏ ꯍꯥꯏꯗꯣꯛꯂꯨꯔꯒꯦ ꯅꯣꯏ ꯌꯥꯔꯕꯣ ꯕꯤꯖꯣꯏꯒ ꯕꯣꯀꯨꯜꯒꯗꯣ ꯑꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯑꯍꯟꯕꯤꯅ ꯇꯥꯗ ꯈꯨꯜ ꯆꯥꯎꯏ ꯑꯗꯨꯒ ꯂꯩꯀꯥꯏꯁꯨ ꯆꯥꯎꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕ ꯏꯃꯥꯟꯅꯕꯤ ꯌꯥꯝꯅ ꯂꯩ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯅꯦꯇꯣꯟ ꯍꯜꯂꯛꯄꯤ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯐꯤ ꯁꯥꯕ ꯇꯝꯕꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯩ ꯏꯅꯦꯗ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯔꯒꯦ ꯏꯅꯦꯗ ꯐꯤ ꯁꯥꯕ ꯇꯝꯍꯜꯂꯒꯦ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯇꯥꯗ ꯕꯣꯀꯨꯜꯅ ꯃꯣꯏꯗꯤ ꯀꯔꯤꯒꯤ ꯃꯄꯥꯜ ꯊꯣꯛꯇ꯭ꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯂꯦꯝꯁꯦ ꯍꯩꯅꯧ ꯈꯣꯡꯅ ꯅꯥꯁꯤꯛ ꯃꯇꯣꯜ ꯀꯥꯔꯒ ꯀꯣꯏꯅ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ ꯃꯥꯂꯦꯝꯁꯦ ꯏꯔꯝꯗꯝꯁꯦ ꯀꯌꯥꯝ ꯐꯖꯩ ꯎꯍꯜꯂꯨꯏ ꯆꯅꯪꯅ ꯑꯍꯟꯕꯤꯗꯣ ꯕꯣꯀꯨꯜꯗ ꯉꯛꯅ ꯌꯦꯡꯉꯤ ꯕꯤꯖꯣꯏꯗꯣ ꯃꯇꯣꯝꯇ ꯑꯣ ꯃꯥꯅ ꯅꯨꯄꯤ ꯊꯤꯗꯕꯒꯤ ꯃꯔꯝꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯥꯝꯕ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯈꯗꯥꯡꯁꯦ ꯃꯄꯥ ꯑꯃ ꯏꯁꯣꯏ ꯏꯁꯣꯏꯅ ꯅꯣꯝꯕꯒꯤ ꯑꯣꯏꯔꯝꯂꯦꯗꯅ ꯅꯣꯡꯃ ꯕꯣꯀꯨꯜꯒ ꯕꯤꯖꯣꯏꯒꯗꯣ ꯃꯤ ꯏꯇꯥꯛ ꯇꯥꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯃꯀꯨ ꯈꯣꯛꯅ ꯋꯥ ꯈꯟꯅꯔꯤ ꯕꯤꯖꯣꯏꯅ ꯕꯣꯀꯨꯜ ꯅꯪ ꯈꯗꯥꯡ ꯌꯥꯝꯅ ꯅꯣꯝꯒꯅꯨꯅꯦ ꯅꯪꯅ ꯈꯗꯥꯡ ꯅꯣꯝꯕꯁꯦ ꯏꯁꯩ ꯁꯩꯔꯦꯡꯗ ꯍꯥꯞꯀꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯛꯇ ꯑꯣꯏ ꯇꯧꯏꯅꯦ ꯇꯥꯕꯗ ꯍꯩꯅꯗꯦꯅꯦ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯕ ꯀꯥꯟꯗꯗꯤ ꯅꯪ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯂꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏ ꯇꯥꯗ ꯃꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯋꯥꯍꯩꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯕꯗ ꯑꯩꯅ ꯀꯔꯝꯅ ꯊꯤꯡꯂꯨꯒꯅꯤ ꯏꯕꯣ ꯅꯪ ꯋꯥꯔꯦꯍꯦ ꯏꯕꯣ ꯅꯪ ꯌꯥꯝ ꯊꯤꯅ ꯋꯥꯔꯦꯍꯦ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯁꯩꯔꯦꯡꯗꯣ ꯑꯗꯨꯗꯤ ꯍꯅꯨꯕꯤꯗ ꯐꯤ ꯌꯣꯟꯁꯤꯟꯕꯗ ꯅꯣꯝꯂꯁꯨ ꯈꯗꯥꯡꯗꯣ ꯆꯠꯂꯣ ꯅꯪꯅ ꯀꯣꯏꯗꯣꯏꯁꯦ ꯍꯅꯨꯕꯤ ꯅꯠꯇꯦ ꯂꯩꯁꯥꯕꯤꯅꯤ ꯃꯣꯏ ꯃꯤ ꯎꯅꯒꯗꯕꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯍꯧꯖꯤꯛ ꯉꯥꯏꯗꯣꯏꯁꯦ ꯇꯥꯗ ꯊꯥ ꯇꯪꯈꯥꯏ ꯑꯃ ꯋꯥꯠꯂꯤ ꯑꯗꯨ ꯇꯥꯗ ꯑꯍꯟꯕꯤꯗꯣ ꯑꯩꯅ ꯀꯣꯏꯅꯕ ꯌꯥꯅꯕ ꯇꯥꯗꯅ ꯈꯗꯥꯡ ꯈꯔ ꯅꯣꯝꯕꯤꯌꯨ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯅꯥꯎ ꯏꯕꯨꯡ ꯉꯥꯏꯈꯣ ꯇꯥꯗ ꯃꯣꯏ ꯅꯨꯄꯤ 3-4ꯗꯨꯒ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ ꯑꯍꯟꯕꯤꯗꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯌꯥꯎꯔꯝꯂꯕꯗꯤ ꯑꯗꯨ ꯑꯃꯨꯛ ꯄꯥꯝꯂꯛꯀꯅꯤ ꯃꯣꯏ ꯂꯣꯏꯅ ꯁꯨꯔꯀꯥꯟ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯈꯜꯂꯁꯤ ꯑꯁ ꯏꯅꯥꯎꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏ ꯑꯃꯗꯤ ꯌꯥꯎꯔꯤꯅꯤ ꯑꯩꯈꯣꯏ ꯇꯥꯗ ꯁꯤꯗꯤꯕ ꯌꯥꯝ ꯊꯤꯅ ꯅꯣꯛꯅꯤꯡꯍꯜꯂꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯂꯩꯀꯥꯏꯁꯤꯗ ꯏꯇꯣꯝꯇ ꯅꯨꯄꯤ ꯂꯣꯟꯕꯁꯦ ꯏꯀꯥꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ 1-2 ꯑꯃꯒ ꯅꯨꯄꯤ ꯂꯣꯜꯂꯛꯂꯕꯗꯤ ꯅꯣꯏꯅ ꯑꯩꯒꯤ ꯃꯥꯏ ꯈꯔꯗꯤ ꯉꯥꯛꯅꯤꯍꯦ ꯏꯕꯣ ꯁꯦꯟꯆꯥꯎ ꯄꯥꯏꯕ ꯅꯪꯅꯒ ꯅꯨꯄꯤ 2-3 ꯂꯣꯜꯂꯛꯂꯗꯤ ꯂꯩꯀꯥꯏꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯅꯤ ꯈꯪꯕ꯭ꯔꯥ ꯕꯤꯖꯣꯏꯅ ꯉꯍꯥꯟ ꯃꯈꯩ ꯅꯨꯄꯤ ꯂꯣꯜꯂꯝꯕꯁꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯑꯣꯏꯔꯝꯂꯦꯗꯣꯅ ꯍꯥꯏꯅꯗꯣꯏꯅꯤꯅꯦ ꯏꯕꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯇꯩꯃ 3ꯁꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯌꯥꯔꯤꯕꯅꯤꯅꯦ ꯇꯥꯗ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ ꯕꯣꯀꯨꯜ ꯅꯌꯥꯝꯕꯅ ꯅꯇꯩꯃ 3 ꯂꯣꯜꯂꯤꯕꯁꯦ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯑꯣꯏꯔꯦꯗꯣꯅ ꯈꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯇꯩꯃ 3ꯅ ꯑꯩꯉꯣꯟꯗ ꯕꯣꯀꯨꯜꯒ ꯕꯤꯖꯣꯏꯒꯗꯣ ꯋꯥ ꯅꯣꯛꯂꯤꯉꯩ ꯑꯔꯥꯞꯄꯗ
ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯁꯟ ꯁꯥꯟꯄ ꯈꯣꯏꯔꯝꯕ ꯑꯍꯜ ꯑꯃꯅ ꯑꯉꯥꯎꯕ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯅꯣꯛꯈ꯭ꯔꯦꯗ ꯈꯨꯜꯒꯤ ꯀꯔꯝꯕ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕꯖꯥꯠꯅꯣ ꯄꯣꯠꯁꯦ ꯃꯄꯥꯡꯒꯜ ꯀꯜꯂꯤꯅꯦ ꯑꯗꯨꯝ ꯏꯍꯦ ꯑꯩꯒꯤ ꯁꯟ ꯂꯥꯕ ꯑꯅꯤꯁꯤꯁꯨ ꯂꯦꯞꯄꯒ ꯑꯉꯥꯎꯕ ꯃꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯦꯗ ꯍꯩ 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 ꯂꯥꯕ ꯑꯅꯤ ꯆꯠꯂꯨ ꯆꯠꯂꯨ ꯍꯩ 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 ꯊꯥ ꯐꯥꯔꯦ ꯑꯍꯟꯕꯤꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯕꯤꯖꯣꯏꯒꯤꯗ ꯂꯥꯛꯂꯝꯃꯤ ꯕꯤꯖꯣꯏꯗꯣ ꯐꯤꯁꯥꯀꯣꯜ ꯀꯟꯅ ꯁꯥꯔꯤ ꯕꯤꯖꯣꯏꯅ ꯑꯉꯥꯡꯗꯨꯗ ꯀꯔꯤ ꯑꯍꯟꯕꯤꯒꯤ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯕ ꯕꯤꯖꯣꯏ ꯑꯍꯟꯕꯤ ꯄꯟꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯈꯪꯁꯤꯟ ꯆꯦꯟꯊꯣꯔꯛꯏ ꯕꯤꯖꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗ ꯍꯩ ꯅꯨꯄꯤ ꯑꯍꯨꯝ ꯑꯉꯥꯡꯁꯦ ꯀꯣꯟ ꯑꯍꯨꯝ ꯁꯥꯅꯕ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯅꯨꯄꯤꯒꯤ ꯃꯤꯡ ꯄꯟꯕ ꯌꯥꯗꯕ ꯏꯃꯨꯡ ꯑꯣꯏꯇꯧꯔꯗꯅ ꯏꯕꯨꯡꯉꯣ ꯅꯪ ꯌꯨꯝꯁꯤꯗ ꯅꯨꯄꯤꯒꯤ ꯃꯤꯡ ꯄꯜꯂꯛꯀꯅꯨ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯕ ꯍꯤꯡꯆꯥꯕꯤ ꯑꯍꯨꯝ ꯂꯩ ꯅꯪꯒꯤ ꯀꯣꯟꯗꯣ ꯑꯍꯨꯝꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯀꯣꯟꯗꯣ ꯊꯨꯅ ꯁꯦꯝꯂꯛꯂꯅꯤ ꯄꯥꯎ ꯇꯝꯃꯨꯁꯨ ꯃꯣꯏꯒꯤ ꯃꯁꯝ ꯁꯥꯡꯕꯤ ꯐꯅꯦꯛ ꯁꯦꯠꯄꯤꯁꯤꯡꯗꯨꯗ ꯍꯥꯏꯗꯤ ꯌꯨꯝꯁꯤꯗ ꯅꯨꯄꯤꯒꯤ ꯃꯤꯡ ꯄꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯕꯤꯖयꯒ ꯕꯣꯀꯨꯜꯒꯗꯨ ꯑꯍꯟꯕꯤꯒꯤ ꯌꯨꯝꯗ ꯐꯝꯂꯤ ꯕꯣꯀꯨꯜꯗꯣ ꯑꯍꯟꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ ꯑꯍꯟꯕꯤꯁꯨ ꯅꯣꯛꯅꯤꯡꯗꯕ ꯃꯥꯏꯊꯣꯡꯗꯣ ꯕꯣꯀꯨꯜꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯗꯥꯗꯥ ꯏꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯐꯤꯗ ꯁꯥꯖꯒꯦ ꯍꯥꯏꯌꯦ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯥ ꯇꯥ ꯕꯤꯖꯣꯏ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯅꯍꯥ ꯑꯩꯈꯣꯏꯒꯤ ꯐꯤꯗꯣ ꯋꯥꯠꯇꯅ ꯄꯤꯕꯤꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯁꯥꯕꯅꯕꯨ ꯐꯩ ꯈꯜꯂꯤ ꯑꯗꯨꯅꯤ ꯗꯥꯗꯥ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯕꯨ ꯄꯨꯟꯁꯤꯟꯅꯈ꯭ꯔꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔ ꯈꯗꯥꯡ ꯅꯣꯝꯃꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯝ ꯑꯍꯟꯕꯤꯗꯣ ꯕꯣꯀꯨꯜꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯕꯤꯖꯣꯏꯅ ꯕꯣꯀꯨꯜ ꯅꯪꯒꯤ ꯆꯦꯗ ꯏꯕ ꯋꯥꯔꯦꯡꯗꯣ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯤꯗ ꯍꯦꯛ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯌꯥꯝꯅ ꯐꯖꯩꯅꯦ ꯇꯟꯖꯥ ꯌꯥꯝꯅ ꯆꯥꯅꯩꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯈꯥ ꯇꯥꯔꯛꯂꯅꯨꯀꯣ ꯑꯍꯟꯕꯤꯗꯣ ꯕꯣꯀꯨꯜꯗ ꯇꯥꯗ ꯑꯅꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯃꯣꯏ ꯑꯍꯨꯝꯗꯣ ꯎꯅꯕꯤꯔꯝꯃꯨ ꯂꯩꯀꯥꯏ ꯆꯥꯎꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯂꯧꯔꯅꯤ ꯑꯗꯣ ꯎꯅꯕꯤꯔꯝꯃꯨ ꯍꯧꯖꯤꯛ ꯃꯣꯏꯅ ꯂꯩꯔꯤꯕꯁꯤ ꯊꯕꯥ ꯍꯣꯏꯗꯅꯦ ꯕꯣꯀꯨꯜꯗꯤ ꯊꯕꯥ ꯎꯕꯗ ꯉꯥꯎꯔ ꯃꯥꯜꯂꯦ ꯊꯕꯥꯗ ꯌꯦꯡꯂꯒ ꯅꯣꯛꯆꯔꯤ ꯑꯍꯟꯕꯤꯅ ꯕꯣꯀꯨꯜꯗ ꯇꯥꯗ ꯑꯅꯤ ꯊꯕꯥꯁꯨ ꯐꯤꯗꯣ ꯌꯨꯝꯗ ꯁꯥꯖꯔꯒꯦ ꯍꯥꯏꯔꯦ ꯃꯣꯏ ꯑꯅꯤꯗꯨꯃꯒ ꯎꯅꯊꯣꯛꯂꯨꯔꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯕꯣꯀꯨꯜꯒ ꯕꯤꯖꯣꯏꯒꯅ ꯂꯣꯏꯅ ꯎꯅꯊꯣꯛꯂꯦ ꯑꯗꯨꯕꯨ ꯐꯤ ꯁꯥꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯁꯛ ꯂꯣꯏꯅ ꯐꯖꯔꯝꯕꯅ ꯕꯣꯀꯨꯜꯒꯤꯗꯤ ꯍꯔꯥꯎꯖꯕꯤ ꯊꯣꯛꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯎꯅꯒꯗꯕ ꯋꯥꯠꯂꯤ ꯕꯣꯀꯨꯜꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯃꯣꯏ ꯃꯔꯤꯗꯨ ꯂꯣꯏꯅ ꯀꯣꯏꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯕ ꯕꯤꯖꯣꯏꯅ ꯕꯣꯀꯨꯜꯗꯨ ꯅꯨꯄꯤ ꯀꯔꯝꯅ ꯀꯣꯏꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯛꯂꯤ ꯐꯤ ꯁꯥꯕꯤ ꯊꯕꯥꯒꯤ ꯃꯌꯨꯝꯗꯅꯤ ꯕꯤꯖꯣꯏꯒ ꯕꯣꯀꯨꯜꯒꯅ ꯐꯝꯂꯤꯕꯗꯣ ꯊꯕꯥꯁꯨ ꯃꯥꯒꯤ ꯐꯤꯗꯨ ꯇꯨꯃꯤꯟꯅ ꯁꯥꯔꯤ ꯕꯣꯀꯨꯜꯅ ꯕꯤꯖꯣꯏꯗ ꯗꯥꯗꯥ ꯉꯍꯥꯟꯗꯤ ꯂꯩꯁꯥꯕꯤꯁꯦ ꯃꯔꯣꯜ ꯊꯣꯛꯍꯧꯗꯥꯏꯅꯦ ꯊꯣꯛꯂꯝꯅꯤꯗ ꯕꯣꯀꯨꯜ ꯋꯥ ꯉꯥꯡꯒꯟꯗꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯕꯒꯦ ꯗꯥꯗꯥ ꯐꯤ ꯁꯥꯕ ꯍꯧꯕꯗ ꯃꯉꯥꯏꯔꯤꯌꯦ ꯕꯣꯀꯨꯜꯅ ꯍꯪꯂꯤ ꯋꯥꯍꯪꯁꯤꯒ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯒ ꯐꯔꯦ ꯏꯕꯦꯝꯃ ꯐꯤ ꯑꯃ ꯁꯥꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯅꯤ ꯗꯥꯗꯥ ꯊꯕꯛ ꯇꯧꯔꯤꯀꯥꯟ ꯋꯥꯔꯤ ꯁꯥꯖꯤꯜꯂꯛꯂꯕꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯪꯕ ꯌꯥꯏ ꯏꯇꯣꯝ ꯁꯥꯔꯒꯅ ꯅꯣꯡꯃ 2ꯗ ꯂꯣꯏꯕ ꯉꯝꯅꯤ ꯕꯣꯀꯨꯜꯒ ꯕꯤꯖꯣꯏꯒꯗꯨ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯍꯧꯖꯤꯛ ꯕꯣꯀꯨꯜꯒ ꯕꯤꯖꯣꯏꯒꯗꯨ ꯌꯥꯏꯕꯤ ꯀꯧꯕꯤ ꯐꯤꯁꯥꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯐꯝꯂꯤ ꯕꯤꯖꯣꯏꯅ ꯌꯥꯏꯕꯤꯗ ꯏꯕꯦꯝꯃ ꯐꯤꯗꯣ ꯃꯁꯤꯡ ꯌꯥꯝꯅ ꯁꯥꯎ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯕꯨꯡ ꯕꯣꯀꯨꯜꯅ ꯐꯤꯒꯤ ꯃꯦꯂꯥ ꯑꯃ ꯆꯥꯎꯅ ꯇꯧꯅꯤ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅꯤ ꯏꯆꯜ ꯏꯔꯝꯗꯝꯁꯤꯗ ꯐꯤꯒꯤ ꯃꯦꯂꯥ ꯑꯆꯧꯕ ꯑꯃ ꯇꯧꯒꯦ ꯈꯜꯂꯤ ꯑꯗꯣ ꯏꯆꯜ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯊꯕꯥꯗꯨꯗꯤ ꯋꯥ ꯉꯥꯡꯅꯕꯗ ꯃꯔꯩꯗꯨ ꯌꯥꯎꯗꯕ ꯃꯥꯜꯂꯤꯅꯦ ꯃꯔꯣꯟ ꯊꯣꯛꯇꯦ ꯏꯕꯨꯡ ꯊꯕꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯊꯕꯥ ꯍꯥꯏꯗꯤ ꯅꯣꯏ ꯅꯇꯥ ꯑꯍꯟꯕꯤꯒ ꯇꯤꯟꯅꯕꯗꯨꯅꯤ ꯀꯩꯅꯣ ꯏꯕꯣ ꯅꯪ ꯁꯣꯏꯗꯧꯅ ꯅꯨꯄꯤ 3 ꯂꯣꯟꯕ ꯌꯥꯔꯅꯤ ꯃꯣꯏ ꯃꯁꯜꯁꯦ ꯃꯃꯨꯠ ꯇꯥꯅ ꯑꯃꯠꯇ ꯈꯪꯅꯕ ꯅꯠꯂꯝꯗ꯭ꯔꯦꯕ ꯇꯣꯏꯅꯗꯤ ꯆꯪꯂꯣꯏꯁꯤ ꯃꯒꯨꯟ ꯌꯥꯎꯍꯟꯁꯤ ꯑꯗꯨ ꯗꯥꯗꯥ ꯅꯨꯄꯤ ꯑꯃꯗꯤ ꯋꯥꯠꯂꯤꯀꯣ ꯎꯅꯗꯧꯕ ꯃꯗꯨꯁꯨ ꯊꯨꯅ ꯎꯅꯁꯤ ꯍꯣꯏꯅꯦ ꯃꯁꯛ ꯃꯃꯤꯡ ꯐꯥꯎꯕ ꯅꯤꯡꯊꯤꯅꯤꯡꯉꯥꯏꯅ ꯈꯪꯅꯕ ꯑꯃꯠꯇ ꯅꯠꯂꯝꯗ꯭ꯔꯦꯅꯦ ꯃꯣꯏꯒꯤꯁꯦ ꯅꯨꯄꯤ ꯑꯃ ꯋꯥꯠꯂꯤꯁꯤ ꯑꯃꯨꯛ ꯎꯅꯊꯣꯛꯁꯤ ꯑꯗꯨꯒ ꯏꯕꯣ ꯅꯪ ꯂꯣꯏꯅ ꯀꯣꯏꯊꯠꯂꯣ ꯍꯣꯏ ꯗꯥꯗꯥ ꯂꯣꯏꯅ ꯀꯣꯏꯊꯠꯂꯒꯦ ꯗꯥꯗꯥ ꯀꯣꯏꯔꯣ ꯍꯣꯏ ꯗꯥꯗꯥ ꯀꯣꯏꯔꯒꯦ ꯍꯣꯏ ꯀꯣꯏꯔꯣ ꯍꯣꯏ ꯀꯣꯏꯔꯒꯦ ꯗꯥꯗꯥ ꯕꯤꯖꯣꯏꯗ ꯕꯣꯀꯨꯜꯗ ꯌꯦꯡꯂꯒ ꯏꯕꯣ ꯅꯪ ꯑꯃ ꯐꯖꯕꯅ ꯄꯥꯝꯂꯤꯕ ꯋꯥꯅ ꯃꯔꯣꯟ ꯑꯃ ꯉꯥꯡꯕ ꯍꯩꯇ꯭ꯔꯤꯕ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯏꯀꯣꯊꯔꯗꯅ ꯊꯕꯥꯒꯤ ꯌꯨꯝꯗꯅꯤ ꯊꯕꯥꯒꯤ ꯃꯕꯨꯡ ꯇꯣꯡꯕꯅ ꯊꯕꯥꯗ 이베마, 낭부 아니두기 피부 삐방 엄가더리브라네. 낭낭 엄더와 장도 사고
ꯐꯤ ꯁꯥꯕꯁꯦ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯕꯅꯤ ꯇꯥꯆꯧ ꯑꯩꯈꯣꯏ ꯃꯔꯤꯅ ꯄꯤꯒꯗꯕꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯤ ꯆꯥꯝꯃ ꯐꯔꯦ ꯐꯤ ꯂꯧꯗꯣꯏꯗꯣ ꯕꯨꯀꯨꯜ ꯑꯣꯏꯔꯤꯅꯤꯅꯦ ꯇꯥꯆꯧ ꯅꯪ ꯃꯥ ꯈꯪꯕ꯭ꯔꯣ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯉꯣꯏꯗꯣꯏꯅꯣꯅꯦ ꯏꯕꯦꯝꯃ ꯑꯍꯜ ꯑꯃ ꯌꯥꯎꯔꯛꯂꯤꯗꯨꯅ ꯕꯤꯖꯣꯏ ꯑꯣꯏꯔꯤꯅꯤ ꯅꯪꯅ ꯀꯣꯟ ꯁꯦꯝꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯇꯥꯆꯧꯗꯤ ꯃꯤ ꯌꯥꯝ ꯈꯪꯉꯤꯅ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯈꯨꯜꯒꯤ ꯃꯤꯅꯤꯅꯦ ꯃꯣꯏꯁꯨ ꯕꯤꯖꯣꯏꯗꯣ ꯅꯨꯄꯤ 3 ꯂꯣꯟꯕꯅꯤ ꯃꯥꯒꯕꯨ ꯂꯣꯏꯅꯔꯕ ꯃꯤꯗꯣ ꯅꯨꯄꯤ ꯑꯗꯨꯝ ꯆꯣꯞꯄꯝꯃꯗꯝꯅꯤ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯇꯥꯆꯧ ꯀꯣꯟ ꯁꯥꯕ ꯑꯍꯜꯗꯣ ꯅꯨꯄꯤ ꯌꯥꯝ ꯆꯣꯞꯄ꯭ꯔꯣ ꯍꯥꯏꯁꯦ ꯅꯨꯄꯤ 3 ꯂꯣꯜꯂꯕꯗꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯤꯄꯥ ꯅꯠꯇ꯭ꯔꯣ ꯍꯥ ꯐꯔꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯖꯔꯣ ꯑꯗꯣ ꯅꯪꯅ ꯁꯤꯡꯖꯔꯒꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯕꯨꯀꯨꯟꯗꯣ ꯐꯥꯔꯒ ꯂꯩꯁꯤꯟꯕ ꯌꯥꯅꯤ ꯏꯕꯦꯝꯃ ꯌꯥꯝ ꯄꯪꯕꯅꯤ ꯇꯣꯡꯕꯗ ꯊꯣꯛꯈ꯭ꯔꯦ ꯊꯕꯥꯗꯣ ꯃꯇꯣꯝꯇ ꯀꯔꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯍꯥꯏꯕ ꯑꯩꯅ ꯐꯤ ꯁꯥꯔꯤꯁꯤꯁꯨ ꯁꯦꯜ ꯇꯥꯔꯤꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯑꯩꯁꯦ ꯐꯤ ꯁꯥꯀꯣꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕ ꯐꯥꯎꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯋꯥꯡꯉꯤꯀꯣ ꯍꯥꯏꯗꯤ ꯐꯤ ꯂꯂꯣꯟꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯃꯤꯅ ꯑꯍꯟꯕꯤꯒꯤ ꯌꯨꯝꯗꯅꯤ ꯑꯍꯟꯕꯤꯒꯤ ꯃꯃꯥ ꯀꯕꯣꯛꯂꯤꯅ ꯑꯍꯟꯕꯤꯗ ꯏꯕꯦꯝꯃ ꯃꯤ ꯈꯔ ꯃꯁꯥ ꯐꯕ ꯑꯄꯤꯛꯄꯗꯣ ꯀꯣꯏꯁꯤꯜꯂꯣꯗꯅ ꯃꯀꯣꯏ ꯆꯣꯡꯕꯗꯣ ꯀꯔꯤꯅꯣ ꯏꯃꯥ ꯅꯤꯄꯥꯗꯣ ꯅꯨꯄꯤ 3 ꯂꯣꯟꯕꯅꯤ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯥꯔꯟ ꯇꯨꯔꯟ ꯌꯥꯝ ꯉꯥꯡꯉꯤ ꯍꯩ ꯆꯍꯤꯗꯨ ꯌꯥꯗ꯭ꯔꯦꯅꯤ ꯅꯪꯕꯣ ꯅꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯜꯂꯕꯅꯤꯅꯦ ꯅꯪꯕꯣ ꯏꯃꯥ ꯆꯍꯤ 14ꯁꯦ ꯑꯔꯤꯕꯤ ꯆꯤꯡꯉꯕꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯕꯣ ꯍꯥꯏꯁꯦ ꯂꯤꯔꯦ ꯂꯋꯥꯏꯁꯤꯗꯗꯤ ꯅꯪ ꯌꯥꯝꯅ ꯂꯤꯔꯦ ꯏꯃꯥ ꯅꯪ ꯏꯅꯥꯛꯇꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯈꯟꯗꯧ ꯅꯨꯄꯥꯅ ꯈꯟꯗ꯭ꯔꯗꯅ ꯅꯨꯄꯤ ꯊꯤꯕꯗꯣ ꯏꯋꯥ ꯑꯣꯏꯌꯣꯏ ꯏ ꯀꯥꯔꯛꯀꯅꯤ ꯅꯪ ꯑꯁ ꯀꯩꯅꯣ ꯂꯪ ꯈꯨꯠꯇꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯪꯁꯦ ꯇꯠ ꯂꯩꯔꯗꯤ ꯑꯩꯗꯤ ꯀꯔꯝ ꯀꯥꯟꯗ ꯐꯤ ꯁꯥꯕ ꯂꯣꯏꯗꯣꯏꯕ ꯀꯔꯤ ꯂꯪ ꯇꯠꯂꯦ ꯍꯥꯏꯕ ꯍꯥ ꯏꯕꯦꯝꯃ ꯏꯃꯥ ꯅꯪ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯂꯥꯡꯉꯛꯀꯅꯨ ꯅꯥꯀꯣꯡ ꯋꯥ ꯏꯟꯁꯤꯜꯂꯦ ꯅꯨꯄꯥ ꯈꯜꯂꯣ ꯍꯥꯏꯔꯒ ꯅꯨꯄꯤ 10 ꯂꯣꯟꯕꯗꯣ ꯈꯜ ꯂꯩꯔꯝꯃꯤ ꯃꯃꯥꯗꯣ ꯏꯃꯨꯡꯗ ꯂꯥꯎꯔꯒ ꯆꯪꯈ꯭ꯔꯦ ꯐꯔꯦ ꯅꯪꯅ ꯑꯄꯥꯝꯕ ꯅꯤꯄꯥꯗꯣ ꯍꯦꯛ ꯊꯤꯔꯒ ꯂꯩꯖꯔꯨꯆꯣ ꯑꯍꯟꯕꯤꯗꯣ ꯃꯇꯣꯝꯇ ꯐꯤ ꯁꯥꯅ ꯌꯥꯝ ꯄꯪꯕ ꯅꯤꯄꯥ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯏ ꯕꯤꯖꯣꯏꯅ ꯐꯥꯔꯒ ꯃꯔꯜ ꯂꯧꯊꯣꯛꯄꯤꯔꯒ ꯅꯨꯄꯤ ꯁꯦꯝꯕꯤꯒꯦ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯇꯥ ꯕꯤꯖꯣꯏꯗ ꯁꯥꯎꯔꯨꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯣꯏ ꯑꯅꯤ ꯌꯥꯝ ꯀꯟꯅ ꯇꯤꯟꯅꯔꯤꯕꯅꯤꯅ ꯑꯗꯨꯏ ꯁꯔꯨꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯕꯨꯀꯨꯜꯗꯣ ꯐꯥꯔꯒ ꯂꯩꯁꯤꯟꯒꯦ ꯋꯥ ꯉꯥꯡꯗꯕꯤ ꯑꯍꯟꯕꯤꯁꯦ ꯃꯣꯏꯅ ꯁꯦꯟꯖꯥꯎ ꯂꯥꯛꯄꯤꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯑꯅꯤꯗꯣ ꯈꯪꯍꯟꯒꯦ ꯍꯧꯖꯤꯛ ꯕꯨꯀꯨꯜꯒ ꯕꯤꯖꯣꯏꯒꯅ ꯂꯩꯔꯤꯕꯗꯣ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯤ ꯐꯤꯁꯥꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗꯅꯤ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯤ ꯐꯤꯁꯥꯕꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯃꯤꯡ ꯆꯥꯎꯕꯤ ꯀꯧꯏ ꯆꯥꯎꯕꯤꯗꯣ ꯃꯉꯣꯟꯗ ꯂꯪꯆꯥꯛ ꯀꯟꯅ ꯎꯡꯂꯤ ꯑꯗꯨꯒ ꯃꯕꯣꯛ ꯍꯅꯨꯕꯤꯗꯨꯁꯨ ꯆꯐꯨ ꯍꯤꯗꯥꯛ ꯀꯟꯅ ꯆꯤꯡꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯣꯛ ꯀꯟꯅ ꯈꯨꯔꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯥꯎꯕꯤꯗ ꯍꯤꯗꯥꯛ ꯃꯅꯥꯁꯤꯗꯤ ꯀꯅꯥꯗꯒꯤ ꯂꯧꯔꯛꯏ ꯏꯁꯨ ꯆꯥꯎꯕꯤ ꯂꯣꯛ ꯌꯥꯝꯅ ꯈꯨꯏꯅꯦꯍꯦ ꯕꯨꯕꯣꯛ ꯑꯩꯅ ꯅꯪꯒꯤ ꯍꯤꯗꯥꯛ ꯆꯐꯨꯗ ꯍꯥꯞꯄꯤꯗꯣ ꯍꯤꯗꯥꯛ ꯃꯅꯥ ꯅꯠꯇꯦ ꯃꯣꯏꯅꯝꯕꯤ ꯃꯅꯥꯅꯤ ꯀꯔꯤ ꯃꯣꯏꯅꯝꯕꯤ ꯃꯅꯥ ꯍꯥꯏꯕ ꯅꯪꯗ ꯐꯥꯜꯁꯤꯗ ꯊꯣꯡꯒꯦꯗ ꯅꯪꯅ ꯃꯊꯣꯡ ꯑꯗꯨꯛ ꯆꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯕꯨꯕꯣꯛ ꯐꯥꯒꯤ ꯇꯧꯕꯅꯦ ꯕꯨꯕꯣꯛꯅ ꯂꯣꯛ ꯈꯨꯔꯤꯗꯣ ꯍꯤꯗꯥꯛ ꯊꯛꯄꯩꯅꯦ ꯕꯨꯕꯣꯛꯅ ꯍꯤꯗꯥꯛ ꯆꯐꯨ ꯊꯛꯂꯛꯂꯤꯁꯦ ꯆꯍꯤ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯕꯥꯖꯤꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯊꯛꯂꯛꯄꯅꯤ ꯍꯥꯏꯔꯤꯗꯨꯗꯤ ꯕꯨꯕꯣꯛꯅꯁꯨ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟ ꯇꯣꯛꯍꯧꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯁꯤꯔꯝꯗꯥꯏꯀꯥꯟ ꯃꯩꯈꯨ ꯊꯥꯗꯣꯛꯂꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯕ ꯁꯤꯔꯁꯨ ꯃꯩꯈꯨꯁꯦ ꯍꯥꯎꯅ ꯆꯤꯡꯂꯝꯂꯒ ꯁꯤꯒꯦ ꯕꯨꯕꯣꯛ ꯁꯤꯕꯒꯤ ꯋꯥ ꯄꯟꯒꯅꯨ ꯑꯩ ꯏꯁꯥ ꯁꯣꯟꯊꯩꯌꯦ ꯍꯩ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯁꯤꯔꯣꯏꯀꯣ ꯑꯗꯨꯅ ꯅꯪ ꯑꯃ ꯈꯔ ꯊꯨꯅ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯆꯪꯒꯗꯕꯁꯦ ꯑꯋꯨꯟꯄꯣꯠ ꯑꯗꯨꯃ ꯃꯈꯥꯒꯤ ꯁꯤꯖꯤꯟꯅꯗꯕ ꯏꯪꯈꯣꯜꯗꯣ ꯌꯣꯜꯂꯁꯤ ꯑꯗꯨꯒ ꯂꯧꯒ ꯌꯨꯝꯐꯝ ꯑꯣꯏꯔꯤꯕ ꯂꯝꯁꯤꯅ ꯅꯪꯒꯤ ꯅꯃꯥ ꯊꯨꯅ ꯄꯥꯜꯂꯁꯤ ꯕꯨꯕꯣꯛ ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯕꯨꯕꯣꯛ ꯈꯛꯁꯤꯗ ꯂꯩꯍꯧꯒꯦ ꯍꯥꯏꯔꯣ ꯍꯩ ꯕꯨꯙꯨ ꯑꯉꯥꯎꯕꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯁꯤ ꯐꯥꯎꯗ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯁꯤꯗ ꯃꯇꯝ ꯈꯔ ꯑꯩ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯤꯉꯣꯟ ꯃꯋꯥ ꯏꯜꯍꯟꯕ ꯉꯝꯗ꯭ꯔꯗꯤ ꯍꯅꯨꯕꯤꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯒ
Kaidi hanuba ani no sina. Ani se noktana ka sudori ne. Kana uraga kari wakhanda no ijano. Oh, akhoi bubokta nok limale moy ani gi se. Bokol ga bijoy ga da changlei aduga hanubi da bijoy na. Oh ibo, ai khang libo. Ibungwa, nangbu amanda amadi laine. Nangbu nupi amna lonba bijoy gi masanu pa do natro ha. Nupi sopa bijoy gi masani pa natro ha nangbo. Bokol na mani ibo bijoy gi masani pa do ni masise. Bijoy da suri mapa da famlaga. Mani ibo aise masak fajaba nupi ahum lonba bijoy gi masadun. Kadai masak fajaba no da ibo. Nanga kari su khena de. Yung makoi chom man bado. Nanga chap mana bado. Mangon da kakhalau. Yung na po yelak pa ngai raga phamba mali. Thuna kakhalau. Kari wata na sila kono ne. Noy anibo. Aman hasna kana ha. Bokol na. Sak fajaba ibo. Sak fajaba aina ne. Isal-gi philau dauri se. Chawbi na. Warida. Onthok na warida. Aham. Oh, ibong oidoira. Philau ne habado. Mani. Noy na sari ba phi singse. Aina loina lawraga kaithal da loina thadoin. Oh, ibong na ikhai mayam se thabak amamamdi loina pibire. Aina ilal khara leiramba habado thoklubanina. Aigi angamba khara lekai khulsigi thodang lawjaba khaktanida. Masimakna aini amngamluba haibudi nate. Tawaigum sung ijal. Noisu thona hanba yade. Waba yade. Chokthaba yade. Kiba yade. Sangshali basa lan makhal amani. Lan gi sandalambi. Bijoy do bokon da yam tan na yenglaga. Ihe usibu kamay do bo angang no ni. Nang nupisu pang phang. Ijal nang gi di phi kya sare. Ibong aigi phi ahom di sore. Aigi masingdo sunaba dam pirake tada. Hai bungwa bijoy gi masana tabo. Mamai thon ba apang ba man ba. Nang aiwa haige. Nang aigi sunupi siga koina ro. Aduga luhong thoklasi. Maral yaham na layba isuni. Hi sariba ka sidi matam leli ba kaiduni. Bijoy na. Pare ne dibo. Ina university su napi thi ba yara ma chahine. Ibema nangi hoi haiba bokumdo aigi inausna ta ba pamni ne. Chawbi do wa ngang de imung da sausinaraga changkhre. Aduga kopa macha amada chakara hapaga thogle. Aduga mangkol da famlaga chara wale. Thida ikai gi haijana na. Bokol ga chawbi ga do huran yengnari. Chawbi sa sak to maya da kit namlaga chari aduga bokol da yengi. Bokol sumatin ga haipet yolaga chawbi da yengi. Hauzi bokol do magi aning ba thungjare. Bijoy na moy mari do amuktada karam haina koini haibagi tamthiraba lalong ama bokol da takpi tambiri. Ahanbi thaba yaibi chawbi do so bokol da hekta laisilage na chapling na wakhan khali. Hauzi bokol na ihan hana unaga dawriba na pisi yaibi ni. Nongthil amani yaibi da bokol ga unari aduga bijoy na bokol sangi. Kaina ta bokol. Kay dawri yaibi. Kaksing na chiklobo. Chikladi kantho udana. Ahati hapirun. As taling dita bukol. Kaino napanapi unabada kanana mi punage. Kaino yabiya. Ma inara pa kaya wege. Mi ay selfie jabagi ay ngak na ba selfie ka thamini kain. Ado napanapi unabada simay na kanana punarake ba. Yabiya. Nang napa kaya ko rake. Nang napanapi unabi maramda yam khangina. Ta bukol. Ay so, mi imanabi kinapa unabada yam inari. Nang di mi ginamanabi gi. Napa unaba sida karigi yauri ba. Yaibi do kangdong nok thori. Yaibi ga bokul ka do wakal chana ramle. Koina ba nung sinaba haiba do oikre. Silang ba haiba bijoy do bokul di charo mana tara pibire. Mana do sote kari sunate. Pisa ko tara sabagi mana ne bokul na bijoy do piri ba do. Bijoy yam na haraure. Hauzi bijoy ga bokul ga do hangsit lang ba nungai bang pham amada famli bokul na bijoy da. Da bijoy. Handak di kana amu unagani. Nang bo karamba nupi amu unaning bagini ha. Dada masak fajaba loina mane. Karamba hana unadoino ay haiba ngamde. Phari adudi aina thoba silak lagi.
Noong maninigi matungni, Bijoy ga ahanbiga do pat amagi mapalda, Bokol gi managtalay. Ahanbi do Bokol ubada. Ta Bijoy, masibo napiga amada phangdraba jalo. Hay, napi phangdaba nate. Nang nungsibagi atopa koidi orini. Oh, phaine adudi. Magi se thamoi singliba kaiduni ni. Adudi changaga wari saba taridana. Thamoi kayam senge do ingthok taridana. Hauji ahanbi do Bokol ga wari sari ahanbi na Bokol da. Ta Bokol, nang awain ki ay nuksibra ne. Nang nuksibagi ne. Ay numit khudingi patpan sida amuk pham amuk lep tawduna mina ilang hunba yengna mondrang sanari se. Oh, adudi moi nga phaba singse nga kaya yamna di phaba sana da Bokol. Khangde ahanbi. Nga phariba miyoi singse ay gimita nang ngakta na uriba se. Indalakliba nga singa si phawba nang ngakta na uriba se. Bijoy na di tabada waraba. Bokol ginugsi wahay singda tabada ahanbi do Bokol da ngakre. Makoy ani do thamoy chanakre. Bijoy do Bokol ga ahanbi ga da yenglaga. Anthok pani da ko noy ani ginugsi wari siya. Ama nupi sisu masak pudi phasay haibu. Pangsing sinamdre. Hare, paamu pamnaradi ay gidi. Fisa kol tara amaso mana oina saba phangdoriban. Hantak su amu Bokol na Bijoy gi fisa kol tara amaga amu mana sanaba bibire. Bijoy yamna haraure. Bijoy gi nupi ahum da su Bijoy da sawa khara pharakle. Nauma Bijoy do magi nupi ahum na seba tawbiri. Haibadi thaugal tawbiri. Nupi ahan na Bijoy da. Inaw atombi. Iwagi makoksina nang atombiro. Aduga yaima nang na iwagi makot anise chambiraklo. Aina iwagi makong anise sambirak Ado hotel tumlamday haksang nitpadi kanana metkani ha. Nupi ahan na. Karino mapa nanay nupi ahum laizariba sidi kaurabo. Kaudada. Sum hangdokliba haidin. Phare dudi. Ay chakse fazana satholaga pothanaba tawge. Bijoy do chak kana chari aduga nupi ahum do Bijoy gi manakta family. Hay, ay gi nupi ahal. Se. Chak sakhom sima ilake se. Ikai yamoy mapa. Kanada, karigi kairi banon. Noy ahumba ay gi nupi ngakta ni ne. Se. Nayado kathone. Adali dana. Ihe, chak tu sayo ne. Ummale ne nangba. Moy mapa ikai tawbani. Napi yay mana. Mathang di ang onda indawri ba natro moy mapa. Mani kayo. Mathang manaw kaidana ingadawri bani. Kaday. Nayado katholo. Se. Nangso chak tu sayo ne. Mapa yari da ngari maru yukre adui saiba yadre. Kari ngari maru yure haba. Hay mama ahal nanaw nupi yari da ngari maru yuri se amta lawthokpiyo. Nupi yay mana ise tutu yapang lomda aduda nupi ahal na se ay lawthokpirage. Ihe yapang siso tin chari male. Ina nangi yapang se ay phogtokpiram lora. Somda nupi atombi na moy mapa ay di ya karaga layri chak tu inbiro. Hoy se. Masjid masasiga. Ado nagso ngari maru na yuni tapna sayo ko. Hoy mapa ay yam tapna sayri. Mapa shakta nung mayawar male. Krak law kre chayrung se. Naungan baga Bijoy na thabaga Bokol gado chingya amada unahalam Bokol na thabada. Thaba tu. Ada nabuk mayay da usik phazaba mapayi sa ubra. Masa nang male. Kariya ada payi bo usik phazaba se ay male hai bata Bokol. Hoy nang male. Aduga ada hori bo usaw pambi sa uraga nangam nising ay thaba. Ta Bokol usaw pambi sa uraga kariya ay nising no. Aduro thaba usaw pambi matol sida nangama na bo usik to. Namit kudingi tonglaga khong. Ta Bokol usik tu na kamay khongino. Usik tu na ro thaba. Usik tu na teteru haina khong.
ꯃꯥꯅ ꯈꯣꯡꯕ ꯃꯈꯣꯟꯗꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜꯒ ꯌꯥꯝ ꯃꯥꯟꯅꯩ ꯊꯕꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯕꯨꯀꯨꯜꯒꯤ ꯃꯈꯨꯠꯇ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯃꯔꯦꯡ ꯆꯨꯝꯗ ꯉꯥꯊꯔꯤ ꯕꯤꯖꯣꯏꯗꯤ ꯃꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯖꯣꯏꯅ ꯕꯨꯀꯨꯜꯗꯣ ꯆꯥꯎꯕꯤꯒ ꯑꯃꯨꯛ ꯎꯅꯍꯜꯂꯝꯃꯤ ꯆꯥꯎꯕꯤꯒ ꯕꯨꯀꯨꯜꯒꯗꯨ ꯐꯖꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯃꯤꯟꯅꯔꯤ ꯑꯗꯨꯒ ꯕꯤꯖꯣꯏꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯀꯩꯗꯧꯔꯦ ꯅꯣꯏ ꯑꯅꯤꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯅꯗ꯭ꯔꯦꯅ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯀꯣꯏꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯑꯩꯅ ꯇꯥ ꯕꯤꯖꯣꯏ ꯑꯩ ꯉꯁꯤ ꯇꯥ ꯕꯨꯀꯨꯜꯗ ꯆꯦꯜꯂꯗꯕꯅꯤ ꯕꯨꯀꯨꯜꯗ ꯕꯤꯖꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯕꯨꯀꯨꯜꯅ ꯁꯦꯡꯂꯕ꯭ꯔꯅꯦ ꯆꯥꯎꯕꯤ ꯁꯦꯡꯉꯤ ꯁꯦꯡꯗꯦꯗꯣ ꯆꯦꯜꯂꯒ ꯈꯪꯅꯤ ꯑꯗꯨꯗꯤ ꯇꯥ ꯕꯨꯀꯨꯜꯅ ꯆꯥꯎꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯕꯨꯀꯨꯜꯅ ꯆꯥꯎꯕꯤꯗꯣ ꯆꯦꯟꯕꯒ ꯆꯥꯎꯕꯤꯗꯣ ꯕꯤꯖꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯄꯥꯝꯗ ꯊꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯨꯃꯛꯇꯗ ꯕꯨꯀꯨꯜꯅ ꯑꯍꯟꯕꯤ ꯊꯕꯥ ꯑꯃꯗꯤ ꯌꯥꯏꯕꯤ ꯃꯣꯏ ꯑꯍꯨꯝꯗꯨꯁꯨ ꯅꯝꯐꯨꯗ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯤ ꯃꯔꯝꯗꯤ ꯍꯌꯦꯡ ꯌꯧꯈ꯭ꯔꯕꯗꯤ ꯃꯣꯏ ꯑꯍꯨꯝꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯒꯗꯧꯔꯤꯕꯅꯤꯅ ꯊꯕꯥꯒ ꯑꯍꯟꯕꯤꯒꯗꯨꯅ ꯕꯤꯖꯣꯏꯒꯤ ꯅꯨꯄꯤ ꯌꯥꯏꯃ ꯑꯃꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯄꯥꯝꯗ ꯂꯣꯏꯅ ꯊꯩꯔꯦ ꯑꯗꯨꯒ ꯌꯥꯏꯕꯤꯅ ꯕꯤꯖꯣꯏ ꯍꯣꯏꯗ ꯊꯩꯔꯦ ꯅꯣꯡꯉꯥꯟꯕꯒ ꯕꯨꯀꯨꯜꯒꯤ ꯌꯨꯝꯗꯣ ꯑꯍꯟꯕꯤ ꯊꯕꯥ ꯌꯥꯏꯕꯤ ꯑꯃꯗꯤ ꯆꯥꯎꯕꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯦ ꯃꯣꯏ ꯅꯨꯄꯤ ꯃꯔꯤꯗꯨꯗꯤ ꯂꯩꯀꯥꯏ ꯑꯃꯠꯇ ꯑꯣꯏꯕꯅꯤꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯔꯤꯗꯨꯅꯗꯤ ꯕꯨꯀꯨꯜꯕꯨ ꯄꯥꯝꯂꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯦꯔꯥ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯌꯥꯏꯃ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯕꯨꯀꯨꯜꯗ ꯂꯩꯔꯒꯦ ꯂꯣꯏꯅ ꯈꯟꯅꯔꯤ ꯕꯨꯀꯨꯜꯗ ꯃꯥꯒꯤ ꯀꯣꯅꯨꯡ ꯃꯥꯟꯕ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯅꯣꯛꯐꯦꯠꯇꯧꯅ ꯐꯝꯂꯤ ꯃꯣꯏ ꯅꯨꯄꯤ ꯃꯔꯤꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯃꯌꯥꯝ ꯇꯥꯅꯕ ꯂꯧꯔꯤ ꯑꯔꯣꯏꯕ ꯋꯥꯍꯪꯅꯤꯀꯣ ꯑꯩꯅ ꯅꯣꯏ ꯃꯔꯤꯗ ꯍꯪꯗꯧꯔꯤꯕꯁꯦ ꯅꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅꯣ ꯕꯨꯀꯨꯜꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯅꯨꯄꯤ ꯃꯔꯤꯗꯨ ꯋꯥ ꯉꯥꯡꯗꯦ ꯕꯨꯀꯨꯜꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯦꯟꯁꯤꯟꯈꯤ ꯕꯨꯀꯨꯜꯗꯨ ꯏꯃꯨꯡꯗ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯪꯅ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯕꯨꯀꯨꯜꯅ ꯌꯥꯝꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯊꯕꯥ ꯑꯍꯟꯕꯤ ꯌꯥꯏꯕꯤ ꯑꯃꯗꯤ ꯆꯥꯎꯕꯤꯗꯨ ꯂꯧꯗꯨꯅ ꯕꯨꯀꯨꯜꯗꯣ ꯅꯨꯄꯤ ꯃꯔꯤ ꯂꯣꯟꯗꯨꯅ ꯂꯩꯀꯥꯏꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯗ꯭ꯔꯛ ꯍꯩꯕ ꯕꯨꯀꯨꯜ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯒ ꯕꯨꯀꯨꯜꯗꯣ ꯅꯨꯄꯤ ꯃꯔꯤꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ